Global warming na maram oiduna sahi khudingi kalingi matamda sabagi sang asi mamang sahidagi henduna lakli. Kumsishu Manipur yauna awang nongpokta March, April, May gi matamsida sabagi sang hanadagi hengani haina India Meteorological Department ng phongdokli. February thadasu sangsida sabagi sang Celsius degree kunmapal dasmik mga mari yogduna lising samapan amadagi lising ani kulhundoy phawagi sahi samakuni thoigin manungda khwaidagi sabar February tha oiki. Kalengi matamda sabagi sang mahuksadagi henbasi awang nongpokta ta natana Bharat ki nongpok mayai thangma saruk amadi kha nongchup thangma mafam kharadasu mayoknagani hairi aduga atai lemhoriba mafamdadi sabagi sang mahuksaga manaba natraga nemba thengnagani haina palli sabagi sang wangkhatpa asi kha Bharat ki peninsula gi lamdam asidadi tauroi khwaidagi ingba maisagi sang asi hanadagi wangkhalakpa leibak sinba thungna thengnagani hairi kha Bharat ki peninsula natana Kalingi matam asida mayai thangba amadi thangnariba awang nongchup Bharata sabagi sa hengalaktuna yamna saba nungsi silakani haina su mangjawa piri maisa puba nungsi heat wave hairibasi mafamduda hanana leijaramba khwaidagi wangba sabagi sang adudagi helaktuna sabagi sang yamna wangkhalakpadagi thorokpa kalengi matamda thokpa thogdok amani sahi khudingi awang Bharat kha nungchup thangba saruk amadi mayai thangba Bharata thokpadagi misi mina thokpa yawi Manipur yauna awang nongpok lamdamda sabagi sang wangkhatkani haibasi chungani karina malem asi saba hengalakpana maram oiduna sahi khudingi sabagi sang wangkhalakli aikhoina ingbagi matam tensilakpa sabagi matamna sangdorokpa asi haukhiba sahi nifu romsira thengnaduna lakli aduna lau singu leisangna karigumba isau thokpadagi lingkhraba lau sikhrabadi August tha loirakpa September tha hogalakpa phawbada lau lingba yagani haina phongdokhiba lekhre madu kalengi matam sangdorokpadagini Hakum lising ani kuni thoida kungi nong matik sana tadabadagi lau panbada awaba kaya laumi singna mayuk naki lingkraba matungda ising phangdabadagi maina chakpagum kathekpa ngangsilakpa kangkhiba mayuk nakre ithai lakhongdagi ising pibiyu haibada ningthina chinba ngamkhide Kumsishu Med Department na piba pawdam matung ina awang nongpokta kungi nong chubagi sang mahoksadagi hanthagani hairi ising nungsiki paw piba lanai lup amanasu wafam asi phongdokli adunadi laingak amadi laumi sing kusamnaraga matau koromna lau uba yanaba ising phanghangadagi haibadu mangjaunana tanaw hoba chungani Med Department na piriba pawdam matung ina awang nongpokta June thadagi September tha phawba nongju thagi matamsida chuba nongjugi chang mahoksadagi hanthagani changchata sada marifuni palonggi changda chugani hairi kungi nongda Al Nino natraga La Nino na akanba itilpi Al Nino hairibasi equator manakta leba Pacific Ocean gi sarukta ising imai sagalakpani masina mahoksagi ising nungsit ki khongchata kahelai aduna kungi nonggi mahoksagi khongchata akaiba piraktuna nongjugi changda kahelai La Nino hairibasi su equator gi sap manaba mafam Pacific Ocean da ingtharakpadagi thokpani masina su nongjugi phibam da kahelli kumsi thorakadoriba nongjugi sang watpagi phibam asisu La Nino na oigani hairi amana Indian Ocean Dipole haiba thodok amasu leiri masina su kungi nongda akanba itilpi masi Indian Ocean da thokpani equator ga thangnana leiriba Bharat Mahasagar gi mafam sida thokpani kha thangba Bharat Mahasagar da sarabadi positive dipole thoi mafam sida inglagana negative dipole thoi Bharat Mahasagar gi kha thangbada saraga nongpok thangbada inglabadi kungi nong asi nongpok thangwa Bharat Mahasagar da thairei aduna kha Bharat ta nong kana sugani mayai thangma lamda su nong marang kaina sugani adubu kha nongchuptagi awang nongpok tamna silakpa nungsit adu maikai khara thahen khrabanina awang nongpok amadi awang Bharata nongjugi sang hanthara'i madu nataduna dipole adu negative oirabadi Bharat Mahasagar gi nungsit nongpoktagi nongchuplomda silakpana nongjugi chang mafam ayambada hanthali adubu Indian Ocean dipole asi toina thokpadi natte met na piriba Mars thagi nongjugi chang adu chungki maduda awang nongchup amadi nongchup thangwa mayon lamda nongjugi chang mahusadagi hanthagani hairiba pibam asi
awang nongpok amadi nongpok ki saruk kharadasu thokani haikibadu chungki kha bharatana mahuksaga manana natraga maduragi hena sugani haibadasu chungki maram asina med department ki pawdam asi munna khanaraga lawmiga lenga ka chungsin naduna kari tawgadagi khana hoba chungani hauji ki oina Indian Ocean Dipole di neutral oina leiri June dagi September tha phawba nongju tha matam sida positive dipole orakpa yai haina ngasi April 13 da phongba met ki paw amada palli hairibasi awang nongpokta nongwat kani haibani February amadi March thada awang thangba prithvi tangkhaida unna kuppagi sang mahuksadagi tathaba thengnaki nongjugi sada marfutra dagi taba hairibasi yamna watlagani haibani sada marfutra dagi marfutra manga phawbusina normal gi makha hai sada marfutra taruk dagi sama mari phawbana normal sada sama manga dagi sama tara phawbana mahuksadagi henba sada sama tara dagi helagana kai hena suwa haina khangnei awang nongpokta sada marifuni palom tamuk sugani hairibasi yamna watlani sem saro haibani haina lawgani mangjauna na khanna hobona khwaidagi phaba oigani haibasi thajaba thamjari